same day different vlog นี่สินะ Lotus Temple จัดปะกี้ดาวดิโนงมุกสุดท้ายไอ้ยานงสุดท้ายเต่าดิสิดาวสิวันนี้มาใครตาเลยนงนี่มันอ่างไก่เลยเต่าดิสิไก่เนาะ Lotus Temple เหรอว่าลีสได้ข้าราชการชักคิดด้วยเนี่ยสมจังด้วยเนี่ยโอ้ตัวจะตลอดสักครั้งสิได้เฮกทบก็อูโรเอกไอ้เนาะcái rồi online rồi cái lâu cái nó bây giờ ni wifi vậy ni electric ni ngồi đây rồi ngồi đây rồi lúc bao giờ lâu ni học cái này tuần Let's go. I wake up to a little bit of drool on my pillow, feel like it's gonna be a bad day. Yeah, I'm tired of shit, and the coffee ain't hit yet, damn, ain't that great. I don't wanna go to work, cause my boss is a jerk, and I'm not even that paid. I need a change in my life, cause I don't feel alive, and there's nothing that makes me happy. Hold my beer for a minute. Xin rồi đó. Giá này nó check tàu rồi cái nào. Check tàu gì cái. Mi yam yam ấy. Mi yam rồi. Phật ra. Sang ngày giang sao. Sang bè mà nung sang bên này. Cái này theo mandir cũng cái mandir này cái nó just temple hay gì mà. Mi khuyam gì không? Mày ăn à ta? Bay gần. Xe cái thằng này chứ. Không phải xe giả. Chắc phải cái đó. Nô cái gì chú sao lấy? Manipur đó rồi sinh sao tàu hiện nông gì đó. Mà. Không có điều kìa. Sắt đi xuôi đây. Cây nào. Ăn chứ. Airplane bay với tao uốn lên đuông với măng mình này nè. Cái này là Lotus Temple. Chalo là mà mang thở đâu. Ai video nào mà kì. Sunflower này thế. Sunflower gì không? Nó mới lấy gì? Lấy mấy am thầy gì? Có chính xác từ xem một xếp rồi. À. Phật ra yên mà đã Lotus Temple rồi. À. Lấy photo copy rồi mày ai liệp cả. Xây thả cái mi reels nằm khai sẽ năng năm chưa rồi. Em phải gì à? Côm là nó pa đi nè. Côm là mà sao rồi nè. À chị đã sang hôm nay rồi. Mi chẳng khăn thế khá rất là thầm mi đi. Mi sang cái gì lại mi à mi bắt lắm hi à phủ rồi đi. Sao huy em liệu đây không? Huy em liệu đây chứ sao? À số lên mà đi. Sắp khai cái gì vậy? Yam số lên mà đi. Cha này ngay lấy trama này. Có gì mà vậy? Asi anh này ăn một cái không? Yes. Tao khai chưa? Photo mà nika po rồi mi khuyam chưa? Trăng này trăng mà mang đây thôi. À manung adi sina tab direct cái nó manung temple manung đó. Xin trăng là chúng thôi cái đâu.
ꯁꯣꯂꯔꯒꯤ ꯀꯩꯅꯣ ꯅꯥꯜꯂꯕ꯭ꯔꯥ ꯌꯦꯡꯉꯨꯁꯤ ꯆꯪꯉꯒ ꯅꯥꯄꯤꯁꯦ ꯅꯥꯟ ꯀꯛꯏꯁꯤꯗꯤ ꯁꯥꯡꯉꯦ ꯉꯁꯥꯏꯁꯦ ꯑꯗꯨꯅꯅꯤ ꯂꯣꯇꯁ ꯇꯦꯝꯄꯜꯒꯤ ꯐꯖꯕꯁꯤ ꯌꯦꯡꯉꯨꯁꯤ ꯃꯅꯨꯡ ꯆꯪꯉꯒ ꯑꯀꯣꯏꯕꯁꯤ ꯑꯁ ꯌꯥꯝꯈ꯭ꯔꯦꯗ ꯃꯥꯒꯤ ꯅꯥꯄꯤꯅꯤꯅ ꯃꯣꯖꯥ ꯇꯣꯡꯉ ꯆꯪ ꯌꯥꯗꯦꯅ ꯃꯣꯖꯥ ꯇꯣꯡꯉ ꯈꯣꯡꯎꯞ ꯇꯣꯡꯉ ꯆꯪ ꯌꯥꯗꯦ ꯈꯣꯡꯎꯞ ꯕꯣꯔꯥꯗ ꯑꯣꯏꯅ ꯍꯥꯜꯂ ꯆꯠꯂꯦ ꯍꯧꯖꯤꯛ ꯃꯣꯖꯥꯗꯤ ꯌꯥꯏꯍꯦ ꯀꯩꯅꯣꯁꯦ ꯈꯣꯡꯎꯞꯁꯦ ꯍꯥꯏꯕ ꯏꯁꯤꯡꯁꯦ ꯂꯣꯇꯁ ꯇꯦꯝꯄꯜꯅꯤ ꯀꯩꯅꯣ ꯀꯃꯥꯏꯅ ꯌꯥꯗꯣꯏꯅꯣ ꯃꯤ ꯃꯃꯥꯡꯗꯁꯨ ꯇꯧꯕꯅꯤ ꯁꯨꯃꯥꯏꯅ ꯃꯤ ꯃꯉꯥ ꯇꯔꯥ ꯁꯨꯝ ꯊꯥꯖꯤꯟꯕꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯅꯨꯡ ꯆꯪꯕꯗꯣ ꯉꯥꯛꯇꯪ ꯉꯥꯏꯈꯣ ꯆꯪꯗꯣꯏꯅꯤ ꯀꯩꯅꯣ ꯁꯤꯗ ꯊꯝꯃꯣ ꯉꯥꯛꯇꯪ ꯅꯪꯒꯤ ꯕꯣꯔꯥ ꯈꯥꯎ ꯃꯌꯥꯝꯗꯨ ꯉꯥꯏꯁꯤ ꯀꯩꯅꯣ ꯆꯪꯅꯅꯕ ꯆꯪꯉ ꯌꯦꯡꯁꯤ ꯀꯩꯅꯣ ꯑꯀꯣꯏꯕꯁꯨ ꯆꯠꯁꯤ ꯌꯦꯡꯁꯤ ꯚꯤꯗꯤꯑꯣ ꯅꯝꯒꯅꯣ ꯑꯗꯨ ꯍꯥꯏꯖꯔꯛꯏ ꯅꯥꯕ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯃꯅꯨꯡꯗ ꯂꯥꯏ ꯈꯨꯔꯨꯝꯃꯝꯃꯦ ꯃꯤꯅꯤꯠ 9 ꯐꯝꯃꯣꯅ ꯋꯥ ꯉꯥꯡꯗꯕꯤꯗ ꯏꯆꯤꯛ ꯆꯤꯛꯅ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏ ꯑꯗꯨꯝ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯕꯣꯔꯥꯁꯦ ꯂꯧꯊꯣꯛꯑꯒ ꯈꯣꯡꯎꯞꯁꯤ ꯇꯣꯡꯉ ꯃꯇꯨꯡꯗ ꯆꯠꯂꯅꯤ ꯀꯩ ꯀꯥꯅꯣ ꯇꯣꯟꯄꯤꯔꯩꯗꯣ ꯅꯪ ꯄꯥꯏ ꯆꯦꯗꯣ ꯕꯣꯔꯥ ꯊꯝꯃꯣ ꯅꯣꯏ ꯂꯥꯛꯁꯤ ꯐꯝꯃꯣ ꯂꯥꯎ ꯂꯣꯏꯔꯦ ꯈꯣꯡꯎꯞ ꯇꯣꯡꯁꯜꯂꯛꯑꯦ ꯂꯥꯏ ꯈꯨꯔꯨꯝꯃꯣ ꯍꯥꯏꯔꯒ ꯎꯏꯌꯦꯅꯦ ꯂꯥꯏ ꯈꯨꯔꯨꯝꯃꯣ ꯍꯥꯏꯔꯒ ꯎꯏꯕ꯭ꯔꯣ ꯐꯝꯃ ꯎꯏꯌꯦꯅꯦ ꯃꯤ ꯈꯨꯌꯥꯝꯁꯨ ꯆꯂꯣ ꯄꯤꯔꯣ ꯉꯁꯤ ꯄꯤꯔꯣ ꯑꯩ ꯄꯥꯏꯒꯦ ꯄꯤꯔꯣ ꯑꯩ ꯄꯥꯏꯒꯦ ꯌꯥꯡꯉꯁꯨ ꯄꯤꯔꯛꯑꯣꯅꯦ ꯅꯪ ꯈꯔ ꯄꯣꯁ ꯇꯥꯟ ꯆꯠꯂꯣ ꯑꯩ ꯄꯥꯏꯔꯛꯀꯦꯕ ꯍꯧꯖꯤꯛ ꯊꯣꯛꯑꯅꯤ ꯑꯗꯨꯗꯨꯒ ꯏꯟꯗꯣꯆꯥ ꯍꯣꯏ ꯔꯦꯁꯇꯨꯔꯦꯟꯗ ꯆꯥꯕ ꯆꯠꯂꯅꯤ ꯆꯥꯊꯔꯅꯤ ꯍꯥꯏꯗꯣ ꯆꯥꯊꯔꯒꯦ ꯀꯃꯥꯏꯅꯕ ꯆꯥꯊꯔꯅꯤ ꯍꯥꯏꯗꯣ ꯁꯤꯗ ꯐꯤꯜꯝꯒ ꯅꯝꯃꯤꯗꯨꯗꯤ ꯗꯦꯜꯂꯤ ꯃꯦꯂꯩꯗꯒ ꯃꯈꯥ ꯅꯝꯃꯤꯗꯨ ꯃꯣꯏ ꯐꯖꯈ꯭ꯔꯦꯕ ꯅꯨꯡꯉꯥꯏꯈ꯭ꯔꯦꯕ ꯑꯩꯈꯣꯏꯁꯨ ꯁꯤꯟꯃꯥ ꯅꯝꯒꯦ ꯍꯥꯏꯔꯒ ꯆꯪꯁꯤ ꯍꯥꯏꯕ꯭ꯔꯣ ꯍꯣꯏ ꯍꯧꯖꯤꯛꯇꯤ ꯅꯣꯡꯗꯤ ꯍꯥꯡꯉꯦ ꯀꯩꯅꯣꯁꯦ ꯐꯖꯔꯗ꯭ꯔꯣ ꯂꯩꯆꯤꯟꯁꯦ ꯁꯦꯡꯉꯒ ꯀꯨꯝꯃꯁꯤ ꯆꯠꯂꯨ ꯅꯪ ꯉꯁꯥꯏ ꯃꯃꯤꯡ ꯕꯣꯇꯜꯗꯨꯗꯤ ꯍꯨꯟꯗꯣꯛꯑꯝꯃꯕ ꯏꯁꯤꯡ ꯍꯥꯞꯄꯗꯣ ꯅꯠꯇꯦ ꯈꯥꯎ ꯃꯅꯨꯡꯗ ꯌꯥꯎꯗ꯭ꯔꯕ ꯌꯥꯎꯋꯦ ꯏꯁꯤꯡ ꯌꯥꯎꯗ꯭ꯔꯕ ꯍꯧꯖꯤꯛ ꯍꯜꯂꯅꯤ ꯌꯨꯝꯗ ꯍꯜꯂꯅꯤ ꯌꯨꯝꯗ ꯍꯜꯂꯅꯤ ꯆꯠꯂ ꯆꯠꯇꯣꯏꯅꯤ ꯁ꯭ꯇꯦꯠꯇ ꯆꯠꯂꯁꯤ ꯃꯔꯣꯜ ꯑꯃ ꯀꯥꯛꯇ꯭ꯔꯣ ꯌꯣ ꯍꯥꯏꯁꯦ ꯃꯣꯏꯅꯤ ꯀꯩꯅꯣ ꯀꯅꯥꯝ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯣꯏꯁꯨ ꯂꯣꯏ ꯂꯩꯔꯝꯃꯦ ꯚꯩꯌꯥꯁꯨ ꯑꯗꯨꯝ ꯅꯥꯜꯂꯤꯗ ꯂꯥꯟꯗ ꯁꯣꯛꯈꯤꯕ ꯂꯥꯟꯃꯤ ꯃꯥꯟꯅꯩ ꯋꯥꯅꯤ ꯁꯨꯞꯆꯜꯂꯒ ꯏꯀꯣꯟ ꯀꯣꯟꯈꯩ ꯀꯣꯝꯂꯥ ꯈꯔ ꯈꯦꯠꯈꯤꯁꯦꯕ ꯆꯠꯂꯒ ꯆꯤꯡꯗ ꯚꯥꯔꯤ ꯂꯩꯕ ꯑꯩꯈꯣꯏ ꯃꯊꯛꯀꯤꯗꯨ ꯀꯣꯝꯂꯥ ꯄꯟꯕꯤ ꯊꯥꯁꯤꯔꯣ ꯎ ꯃꯣꯔꯣꯛ ꯅꯪ ꯉꯔꯥꯡ ꯏꯟꯗꯣꯆꯥꯒꯤ ꯄꯨꯔꯛꯏꯗꯣ ꯀꯩꯅꯣꯔꯣ ꯉꯥꯅꯨꯅ ꯂꯣꯏꯅꯃꯛ ꯃꯈꯣꯡ ꯁꯣꯝꯃ ꯂꯩꯔꯝꯃꯦ ꯀꯣꯝꯂꯥ ꯃꯌꯥꯝꯁꯨ ꯀꯣꯝꯂꯥ ꯃꯌꯥꯝ ꯄꯥꯜꯂꯤꯁꯤ ꯃꯅꯝ ꯅꯨꯡꯁꯤ ꯀꯔꯤ ꯂꯩꯅꯣ ꯈꯪꯗꯦ ꯁꯤꯒꯤꯁꯤꯔꯣ ꯃꯅꯝ ꯑꯃꯗꯤ ꯂꯥꯛꯑꯦ ꯂꯣꯇꯁ ꯇꯦꯝꯄꯜꯕꯨ ꯕꯥꯏ ꯍꯥꯏꯔꯝꯃ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯆꯠꯂꯒꯅꯤ ꯑꯗꯨꯔꯣ ꯅꯝꯕ꯭ꯔꯣ ꯀꯩ ꯃꯅꯝ ꯃꯅꯝ ꯅꯨꯡꯁꯤꯌꯦ ꯁꯤ ꯃꯅꯝꯁꯤ ꯅꯝꯃꯣꯅꯦ ꯃꯃꯩ ꯄꯥꯏ ꯂꯩꯗꯣ ꯁꯤ ꯅꯥꯀꯟꯗ ꯅꯥꯄꯤꯒꯤ ꯇꯥꯏꯞꯇ ꯍꯧꯕ ꯂꯩꯁꯤꯅꯦꯕ ꯂꯣꯇꯁ ꯇꯦꯝꯄꯜꯕꯨ ꯕꯥꯏ ꯍꯥꯏꯔꯝꯂꯒ ꯆꯠꯂꯒꯅꯤ ꯕꯥꯏ ꯇꯈꯦꯜ ꯂꯩ ꯅꯠꯇꯦꯍꯦ ꯀꯪꯕꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯦ ꯑꯗꯨ ꯂꯩ ꯑꯃꯛꯇꯤ ꯅꯠꯇꯦ ꯃꯥꯏ ꯊꯥꯔꯤꯁꯤꯡꯁꯦ ꯃꯔꯛꯀꯤ ꯀꯩꯅꯣꯁꯤ ꯀꯪꯕꯩ ꯀꯃꯥꯏꯅ ꯁꯥꯒꯤꯔꯣ ꯃꯆꯨꯁꯤꯕꯣ ꯀꯪꯕꯩ ꯀꯪꯁꯨ ꯀꯪꯕꯗꯧꯅ ꯇꯧꯗ꯭ꯔꯣ ꯉꯥꯛꯁꯪ ꯉꯥꯡꯁꯜꯂꯒ ꯆꯦꯔꯩꯒꯤꯗꯤ ꯃꯤꯒꯤ ꯀꯩꯅꯣꯗꯒ ꯊꯥꯕꯗꯣ ꯒꯦꯠꯇꯒ ꯌꯥꯝ ꯊꯥꯕꯗꯨꯅꯤꯅꯦ ꯌꯥꯝ ꯅꯧꯔꯤ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯁꯤꯅꯅꯦ ꯁꯤ ꯀꯨꯇꯨꯕ ꯃꯤꯅꯔ ꯁꯨꯝꯕꯁꯤꯗꯅꯦ ꯗꯤꯜꯂꯤ ꯀꯧꯔꯤꯁꯤ ꯀꯧꯔꯣꯏ ꯑꯗꯨ ꯅꯠꯇꯗꯤ ꯅꯥꯇꯣꯟ ꯃꯦꯜꯂ ꯆꯠꯂꯤꯗꯣ ꯑꯗꯨꯅꯤ ꯆꯞ ꯃꯥꯟꯅꯩ ꯆꯠꯂꯒꯅꯤ ꯍꯧꯖꯤꯛ ꯌꯨꯝꯗ ꯀꯩꯕ ꯃꯁꯤ ꯎꯁꯦ ꯀꯩꯅꯣꯁꯦ ꯎꯁꯦ
ꯊꯣꯛꯂꯛꯑꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯦꯛꯖꯤꯠ ꯒꯦꯠꯇ ꯅꯨꯡꯁꯥ ꯁꯥꯒꯠꯂꯛꯑꯦ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯅꯪ ꯐꯣꯟ ꯅꯠꯇꯦ ꯃꯥꯏ ꯅꯪꯗ ꯁꯥꯏꯂꯦꯟ ꯍꯥꯡꯉꯕꯣ ꯁꯤ ꯏꯁꯤꯡꯁꯤ ꯌꯥꯎꯗ꯭ꯔꯕ ꯇꯣꯟ ꯆꯥꯁꯦ ꯑꯥꯏꯁ ꯀ꯭ꯔꯤꯝꯔ ꯀꯩꯅꯣꯝ ꯆꯥꯁꯦ ꯃꯄꯥꯟꯗ ꯕꯔꯕꯗꯤ ꯀꯩ ꯌꯨꯝꯗ ꯍꯥꯟꯕꯤꯗꯣ ꯑꯗꯨꯝꯕ ꯂꯩꯔꯣꯏꯍꯦ ꯀꯔꯤꯅꯣ ꯆꯨꯁꯀꯥ ꯍꯥꯏꯕꯁꯤꯗꯅ ꯆꯨꯁꯀꯥ ꯍꯥꯏꯕ꯭ꯔꯣ ꯐꯥꯏꯌꯔ ꯄꯥꯟ ꯑꯃ ꯆꯥꯕ ꯌꯥꯏꯅꯦ ꯁꯥꯏ ꯀꯣꯡꯀ꯭ꯋꯥ ꯂꯩꯔꯝꯒꯅꯤ ꯁ꯭ꯋꯥꯏꯗ ꯂꯩꯍꯧꯔ ꯆꯠꯂꯅꯤ ꯍꯧꯖꯤꯛ ꯌꯨꯝ ꯊꯣꯛꯑꯁꯤ ꯀꯣꯀꯣꯅꯠ ꯋꯥꯇꯔ ꯑꯃꯃꯝ ꯊꯛꯑꯅꯤ ꯁꯤꯗ ꯑꯗꯨꯒ ꯆꯠꯅꯕ ꯑꯩꯈꯣꯏ ꯃꯤ ꯈꯨꯠꯆꯤꯟꯁꯦ ꯌꯦꯡꯉꯨꯅꯦ ꯑꯩ ꯀꯣꯀꯣꯅꯠ ꯋꯥꯇꯔꯁꯦ ꯍꯥꯎꯔꯦ ꯂꯣꯇꯁ ꯇꯦꯝꯄꯜꯗꯒꯤ ꯊꯣꯛꯂꯛꯑꯦ ꯑꯣꯈ꯭ꯂꯥ ꯃꯦꯇ꯭ꯔꯣ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯁꯤꯗꯒꯤ ꯈꯥꯟ ꯃꯥꯔꯀꯦꯠ ꯐꯥꯎꯕ ꯆꯠꯂꯅꯤ ꯏꯟꯗꯣꯆꯥ ꯕꯦꯒꯤ ꯃꯅꯥꯛꯇ ꯋꯥꯔꯕ ꯃꯄꯤꯔꯣꯟꯗꯤ ꯁꯤ ꯄꯥꯏꯒꯦꯅꯦ ꯑꯍꯣ ꯁꯤ ꯄꯤꯔꯣ ꯆꯠꯂꯨ ꯀꯥꯈꯠꯂꯨ ꯋꯥꯔꯦ ꯁꯥꯕꯅ ꯃꯌꯥꯏ ꯐꯤꯕꯝꯁꯤ ꯌꯦꯡꯍꯩꯇ꯭ꯔꯦ ꯆꯥ ꯂꯣꯏꯔꯒ ꯌꯨꯝꯗ ꯆꯠꯂꯒ ꯇꯨꯝꯃꯝꯃꯒ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯒ ꯇꯨꯝꯃꯝꯃꯣꯕ ꯇꯨꯝꯊꯔꯝꯃꯣ ꯀꯩꯅꯣ ꯑꯩꯈꯣꯏꯁꯨ ꯇꯨꯝꯃꯝꯃꯣ ꯍꯥꯏꯕꯅꯤ ꯕꯌꯥꯁꯦ ꯂꯣꯇꯁ ꯇꯦꯝꯄꯜ ꯌꯦꯡꯉ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯈꯥꯟ ꯃꯥꯔꯀꯦꯠꯇ ꯂꯥꯛꯑꯦ ꯈꯥꯟ ꯃꯥꯔꯀꯦꯠꯇ ꯏꯟꯗꯣꯆꯥ ꯍꯣꯏ ꯔꯦꯁꯇꯨꯔꯦꯟꯗ ꯆꯠꯂꯤꯅꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯊꯕꯛ ꯇꯧꯔꯝꯕ ꯃꯐꯝꯅꯦ ꯍꯧꯖꯤꯛ ꯏꯟꯗꯣꯆꯥ ꯃꯦꯅꯦꯖꯔ ꯑꯣꯏꯅ ꯇꯧꯔ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅꯦ ꯆꯠꯇꯣꯏꯁꯦ ꯈꯥꯟ ꯃꯥꯔꯀꯦꯠꯅꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯑꯗꯨꯏ ꯆꯠꯂꯁꯤ ꯏꯟꯗꯣꯆꯥꯒꯤ ꯔꯦꯁꯇꯨꯔꯦꯟꯗꯨꯗ ꯁꯤ ꯂꯩꯔꯦ ꯔꯦꯁꯇꯨꯔꯦꯟ ꯃꯌꯥꯝ ꯑꯃ ꯇꯥꯎꯟ ꯍꯣꯜꯗꯅꯤ ꯍꯧꯖꯤꯛ ꯆꯠꯇꯣꯏꯁꯦ ꯑꯩꯈꯣꯏꯅ ꯑꯇꯣꯟ ꯏꯕꯥꯅꯤꯅꯁꯨ ꯍꯥꯟꯅ ꯇꯧꯔꯝꯕ ꯍꯧꯖꯤꯛꯅ ꯏꯟꯗꯣꯆꯥ ꯇꯧꯔꯦ ꯑꯗꯨꯗ ꯑꯇꯣꯟꯅ ꯇꯧꯔꯝꯕ ꯃꯐꯝꯗꯣ ꯌꯦꯡꯍꯟꯒꯦ ꯃꯥꯅ ꯑꯍꯥꯟꯕ ꯇꯧꯕ ꯃꯐꯝꯗꯣ ꯁꯣꯝ ꯅꯥꯀꯟꯗ ꯑꯁꯤꯗ ꯌꯦꯠꯂꯣꯝꯗ ꯊꯦꯛꯑꯒ ꯑꯇꯣꯟꯅ ꯍꯥꯟꯅ ꯇꯧꯔꯝꯕ ꯃꯐꯝꯗ ꯁꯤ ꯑꯦꯡꯒ꯭ꯂꯣ ꯍꯥꯏꯁꯦ ꯋꯥꯁꯦꯜ ꯁꯥꯡ ꯅꯠꯇꯦ ꯃꯣꯇ꯭ꯔꯤꯝ ꯊꯦꯜ ꯍꯥꯏꯔꯒ ꯁꯤꯒꯤꯁꯤꯅꯦ ꯑꯇꯣꯟꯅ ꯍꯥꯟꯅ ꯇꯧꯔꯝꯃꯤꯁꯤꯅ ꯑꯩꯅ ꯇꯧꯔꯝꯕꯅ ꯇꯥꯎꯟ ꯍꯣꯜꯗ ꯏꯟꯗꯣꯆꯥ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤ ꯁꯤ ꯂꯩꯔꯦ ꯇꯥꯎꯟ ꯍꯣꯜ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯇꯧꯔꯝꯕ ꯃꯐꯝꯅꯤ ꯁꯤ ꯂꯩ ꯏꯟꯗꯣꯆꯥ ꯃꯥ ꯃꯦꯅꯦꯖꯔ ꯑꯣꯏ ꯂꯩꯅꯤ ꯍꯧꯖꯤꯛꯁꯤ ꯇꯥꯎꯟ ꯍꯣꯜꯗ ꯑꯩꯈꯣꯏ ꯃꯥꯒ ꯑꯇꯣꯟꯒ ꯁꯤꯗ ꯐꯝ ꯂꯩꯔꯦ ꯑꯣꯔꯗꯔ ꯇꯧꯅꯉꯥꯏ ꯌꯦꯡꯉꯤ ꯃꯦꯅ꯭ꯌꯨ ꯀꯟꯅ ꯍꯧꯖꯤꯛ ꯀꯩ ꯑꯣꯔꯗꯔ ꯇꯧꯁꯤꯒꯦꯅ ꯍꯧꯖꯤꯛꯁꯨ ꯁꯤ ꯂꯥꯛꯑꯦ ꯏꯕꯤ ꯇꯦꯝꯄꯨꯔꯥ ꯑꯃꯒ ꯁꯜꯃꯟꯒ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯁꯥꯏꯗꯒꯤ ꯄꯣꯠ ꯌꯣꯝꯕ ꯑꯗꯒꯤ ꯑꯃ ꯂꯣꯏꯁꯤꯟꯕ ꯇꯧꯔꯤꯀꯥꯟꯗ ꯑꯩ ꯀꯥꯎꯔꯦ ꯚꯤꯗꯤꯑꯣ ꯅꯝꯒꯗꯧꯕ ꯂꯣꯏꯅ ꯑꯗꯣ ꯍꯌꯦꯡꯗꯤ ꯃꯅꯤꯄꯨꯔ ꯊꯣꯛꯂꯛꯑꯗꯣꯏꯅꯤꯅ ꯄꯣꯠ ꯆꯩꯁꯨ ꯌꯣꯝꯒꯗꯧꯕ ꯈꯔ ꯋꯥꯠꯂꯤ ꯍꯌꯦꯡ ꯉꯟꯅ ꯍꯧꯒꯠꯇꯕ ꯌꯥꯔꯣꯏ ꯑꯗꯨꯗꯨꯅ ꯉꯁꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯃꯅꯤꯄꯨꯔꯒꯤ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯈꯥ ꯇꯥꯔꯛꯄꯗꯗꯤ